Karnataka BJP lengak longthoknaga Congress amadi JDS ki sungsinaba lengak ama lakhiba asi leibak asigi oin democracy kanba nomini haina CLP leader Okram Ibobina phongdokre. Arim Ravina Indian Express na phongdokhiba wafambo yandeba phongdoktuna CSO singa loinana kwaraman kaithel phami ima sing nomoi sithaleptuna wakan thakre. Amasung historical site ni haina lauthokraba khurai ohong pung kanbiu state asida historical monument act mapung fana implement tawbiu haina maisonin lukna lengak apito. Ma'am kurumzari adoni mere basi impact news ni ai taklamam siam kanen hauji pungza si phawbagi manaba paw sing miam de pizari. Karnataka de BJP ka lengak lauthok Congress amadi JDS ke sungsinaba lengak ama lakhiba si leba asigi oina democracy kanmanami ni haina CLP leader Okram Ibobina phongdokre. Wafam singasi India gi hanagi Prime Minister Oramba Laikhidraba Rajiv Gandhi gi kuntarilak suba Laikhidaba numit May kunmathoy asibo India pumbada anti terrorism day haina palon tawriba asigi saruk ama oina Manipur Pradesh Congress Committee na so sinduna BT rota laiba Congress bhavanda pangthokiba thoram amada loinana phongdokibani. CLP leader amadi hanagi Chief Minister Okram Ibobina Karnataka election ga mari lainana thokiba incident adu leba asigi oina yama laibak thibani leba asigi khwaidagi wangba court Supreme Court na leba asigi constitution kannabagi damakta laukiba warep leba asigi oina yamna laibak fabani. Karnataka de BJP ke lengak lauthok Congress amadi JDS ke sungsinaba lengak ama lakhiba asi leba asigi oina democracy kanbanami ni haina CLP leader asina phongdoki ngasige thorom aduga mari lenana lusingba asina phongdokibada terrorism asi jati ki mayokta laibani masina hiram amatata kanaba purakte terrorism bu leva asida ki maru phangna mothatpa haiba Congress ke lusingba hanagi Prime Minister Laikhidraba Rajiv Gandhi na ningjara mangla ladu mangphaung na ba khona ba haiba se leva asida lairiba miyam gi thaudang oisi Congress party na santi ta thajai lonena khenaba nungai ta ba pumba faminaraga waruisin purapungam gani haina CLP leader asina phongdoki ngasigi thoram aduga mari lenana Manipur Pradesh Congress Committee ke President TN Hauki CLP leader Okram Ibobi hanagi Deputy Chief Minister Gai Khangam Lok Sabha ki MP Thoksom Maina Congress Party ki MLA masu party asigi lusingba singna Laikhidraba Rajiv Gandhi ki photo da haikaleka tamki. Bharat ki khwaidagi wangaba court haiba tare highest court honorable Supreme Court na अखोई संविधान से प्रोटेक्शन पीबसे मसे अखोई खुदिंगमक की अखोई लाइबक फबनी अदुना हंदक थोखिबा थौदोक्सी ख्वाइदगी लाइबक थीबा हाइतारे कोईगी भारत सी पृथ्वी की मनुंगदा ख्वाइदगी डेमोक्रेसी सत्पा ख्वाइदगी साउबो लैपांगनी हाइदना अखोईबो व्यवहार तौरिबने अदुना अखोईदी हंदक थोखिबा थौदोक्सी राजनीति की वा नतबा शक्ति पाइबा पाइदबगी वा नतना अखोई भारतवासी खुदिंगमक भारत की नागरिक खुदिंगमक आइडी नुंगाइभम थुई डेमोक्रेसी कनबा नुमित हाइबा तारे. India gi mafam atai da pangthoknabagum state asidasу Manipur laingak na sindan ahanba Manipur Rifles ki banquet hall da anti terrorism day pangthokre toromaduda athoiba mitunglen oina saru yakhiba Agriculture Minister Bihangkha Liana terrorism asi miyeba khunai gi mayukta chathaba crime ni asiguma crime asina hak thengnana amadi nakoina na miyamda kodong thiba kaya nangale mangna makha taraduna terrorism gi oiba akaknaba lining license laite terrorism gi thawng asina lanthum mangan batana tana apun bagi oina chawkhut bagi lambida thinta hali hana phongdoki pangthoki ba tharum adugi tharum mapu gi warul piraduna education minister Thoksom Radesh Yamna terrorism asi muthatnaba honabada punna miyam amadi lengak saminaba tangai fadi haina phongdoki tharomadana Manipur laingak ki makok thongma official kayasu saru yakhi. Government asina mathandana terrorism singi sing natraga terrorism gi thabak thawong sing thengnanaba ngamloi leibak mayam nasu angamba mateng amadi thabak sing paikhatuna punna honna minna changi haina khanje hiramasida imung manunggi achoba thodang le mama mapa oriba sing amadi halaman singna mahoi gi in khat lag liba macha masu singbu afaba wa khal
ꯂꯧꯁꯤꯡ ꯄꯤꯗꯨꯅ ꯑꯃꯗꯤ ꯂꯝꯖꯤꯡꯕꯤꯗꯨꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯃꯃꯜ ꯑꯃꯗꯤ ꯅꯨꯡꯁꯤꯕ ꯇꯝꯕꯤꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯅ ꯈꯟꯖꯩ Thauramasi Manipur Pradesh Youth Congress Committee ki miyang makhada Assembly Youth Congress Committee Moirang na sinduna Bistupur District ta supang thokre Thauramadu All India Youth Congress ki General Secretary Manipur in charge Saripar Rahman Leba asigi Prime Minister Oramba Rajiv Gandhi na lamdamasi ki honaramba kayabu ningsingbu oina sigumba anti-terrorism day ki Thauramasi pangthokpani hana phongdoki ngasigi Thauramadu Moirang Assembly constituency ki hanagi MLA Prithvi Raj amadi atai worker kayasu saruyaki मणिपुर प्रदेश कांग्रेस के तरफ हमने राजीव गांधी के डेथ एनिवर्सरी को ऑब्जर्व किया जिसको हम एंटी टेररिज्म डे बोलते हैं और उसको हम जो ग्रास रूट में मैसेज देना चाहते हैं कि भाईचारा और शांति को बनाए रखने के लिए हमने आज एक ऑर्फनेज हाउस में कुछ बच्चों को कुछ खाने कुछ गिफ्ट आइटम्स डिस्ट्रीब्यूट किए और क्योंकि ये रमज़ान का महीना है हमारे जितने भी इस्लाम भाई हैं इस्लाम धर्म को फॉलो करने वाले वो हर चीज़ को हर लोगों को हमारे जितने भी कमेटी के लोग हैं हिंदू भाई हैं वो सब आए हैं भाईचारा को दिखाने के लिए हम आज इफ्तार के कुछ लोग सामान देने आए थे लाइवक थीबा थौदो अमदा ngasi numidang waram pung mari makhairum taba matamda sadu siru waterfall yengluraga tholakpada sadu siru maktada laisabi masani extend thokoda laikidri hari laikidrabini pi masani dudi nasau awang maning laikaidagi nomaithem sonila chahi kun apokpa eno kendro amadi nomaithem revita chahi taramapan apokpa eno ragumani ni hari thodo asi laikidrabi laisabi masa ani asina sadu siru waterfall yengluraga halakpada makhoina tonglakpa scooter Suzuki SS aduda mathanta extend thoksabadagi laikidabani hairi India government ki interlocutor RN Ravina framework agreement ki matangda national media da phongduk ki wafam yani da phongduk tuna tongan tonga baluf kaya yauna khwaraman ima kaithel phambi singna ngasi nomi oiba sintha liftuna sinin protest kam public meeting ama khwaraman kaithel da pangthokre NSN IMM asu India government ani ki marakta sathariba framework agreement ki matangda RN Ravina autonomous Naga territorial council amasung common Naga cultural body thamagi wafam ama haukiba April 16 ta phongdokiba adu Manipur miyamna yabangam loi hairiba wafam sing asina lamdam asida yelongai dagi leraklaba Manipur gi asengba saktamda changna akaiba lakani haina tongan tongba lup singna akan wafam sing phongdokre Kwaraman apun ima kaithel all Manipur United Clubs Organization amuko United Committee Manipur UCM amasung CCSK na sinuna protest kam public meeting adu pangthokibani khongjang aduda saru yakiba amuko gi president PH Devan Paumi sina phongdorpada Manipur ni India da hek tin khiba matamdagi India government asset asida yelongai dagi khonda aduna laklaba furup sa singi marakta divide and rule policies hanaduna amaga gi marakta nungsinadana hu kamsinmagi thawong kaya leptana satharakli adubu puari dagi sagonaduna laklaba lamdamasigi furup sa khodimak amata oina punsinduna state asida singnarakpa khodimak amata oina thengnabagi matam oiri haina phongdoki loinana Naga Accord na maram oiraga Manipurda ahongba amata lakpa yaroi Naga Accord ti Nagaland da loisinbiu yelongai dagi leraklaba Manipur gi territorial historical amasung political status ta hiram amata da compromise tawba yaroi RN Ravina phongdoki wafam adu Prime Minister na athuba matam da sengdorakadabani amadi Chief Minister Nongthom Birien na wafam asigi phire miyam da lauthopi haiba tongan tongan ba play card kaya su khongjang adu da sijinaki community amada base tawraga sigumba territory ama pina nabagi wafam RN Ravina haribo wafam je masi icham chamna haibanate Manipuri miyam bu singnabani sine akhona lawjari je Naga territorial council haiba se masi kaidong nong so akhona yaba ya ngamoi Naga cultural body haiba wafam je ani se akhona strongly masi akhoi reject tawi yade haibaduni khairamban kaithen lagi akhoi hauraganda Manipur gi tongan tongan mafam singda message singje masi pi gi nanabagi damakta achauba agenda amaga loinana akhoi khairamban kaithen sida taunanaba haipetang haudok charubada kaithen gi ima ibel singna Manipur ngakpa sidi ibungo akhoi sahi yamaba sahi chamagi maya suraba akhoi ju ngasi phawba ima leiba gi damakta lepi noina tauba khakta nati akhoi ju tauni mafam sida akhoi phamne haibagi ngasi phamjabani Nakalamoramda framework agreement ki matangda interlocutor RN Ravina phongdokiba wafam sengdokadabani haiba demanda amuko UCM CCSK amadi kaithel fambi singna sinduna kwarama kaithel sathakiba wakanifam loraba tungda governor da memorandum pisinkre
memorandum adu Manipur gi governor gi kuthangda prime minister Narendra Modi yohangadabani adubo governor leitabana memorandum adu governor gi under secretary L Novinda pisinki mioi tarataruna saba kangbu aduna Rajbhavan da sangdana memorandum pisuluraba tungda saru yakiba UNC gi president Sunil Karamna impact news da fondorpada Indian Express da Arun Ravina Naga Singhi Territorial Council ama semnabagi oithokpa leiri haina fongdokiba wafam adu sengdokadabani wafam asigi sabsaba khangandriba fawa UCM amukomadi CCSK na miyamga loinana khongjang leptana sangsingani Indonaga warusin purakpada taramna oi tawbodabo warusin purakpada Manipur gi nakai ngamkai soknaba honraklabadi Manipur miyamna sabsana pakum pidana thengnagani Yetum matunda pakpa Manipur gi lam gi saruk amata lausin mamasung pitokpu yaroi masi khangna India government thabak taruktrabadi anisub June 18 thorakani haina section wasu tamlaklei Governor da aikoi gi hairiba tang kuntarukta RNW gi statement ado aikoi gi clarification tawnoi damukta governor gi khutang da prime minister da pinabagi damukta sangjalubani aduna aikoi na team sin chalaga chacharu matam sida governor di out of station orame aduna maramakana aikoi under secretary L Nobil da hairiba clarification memorandum demand amakak aikoi gi team na pisin jarame hairiba until and unless Hairiba Prime Minister na clarification piroktri bauti aikoi leiriba amuko UCM CCSK na Manipur ge miyam galone na aikoi makhal maya makha kya gi khongjang jangchan na ba sem sagani habsima Manipur miyam na thamjari Mangal Group of Companies ki hayeng pangthokani hane toroma tararak suba foundation de gi tormadu lakleba me kun mangat wena pangtholakani haina foundation de selection committee Mangal Group of Companies ke convener na fungdorakle All Manipur Students Union AMSU na Northeast Students Union Nesuga kusam naduna citizenship Amenville lisunitararu ki mayok tangasi wakani famsa thakre loinana wakat council ama satuna governor da memorandum ama pisin kre kaisampal lairemi community hall da sathaki bo wakani famadu maruina Assam da citizenship Amenville lisunitararu satna hanaba and the government na lokalapa thauranga mari denana awano pok lamdamda Amenville lasi Sanahanba Yarui Haiduna, Mike Asumgi State Tareki Mahiru Lup Singna, Ngasi Magi State Singda Makal Makakayagi Kongzang, Sangsin Bagi Saruk Ama Oina Manipuri Oinasu, Mahiru Lup Asina, Sendana Kongzang Sangsin Kibane. Emsu Amasung Nesu, Natongan School College Ki Mahiru Singaluna Satariba, Wakat Kongzang Aduda, Citizenship Amendment Bill Sunitara Taruk Sanahan Bagi, Mayokta Iba Play Card Kaya, Sizinaki, Panbayabadi, Awang Nopuk Lamdamgi State Sing the Ladiba, Mahirulup Singi Mihut Sing Yauba, Join Parliamentary Committee na Citizenship Amendment Bill Sunitararuki Matang, the Hauki Bame Taram Taramatoida, Silongamadi, Gauhati da Mipam Pang Toktuna, Kumna Kanaki, Lunana, Mipam Sing Aduda, Hariba Amendment Bill Si, Sanabana Yellow Dagi, Lerek Laba Purup Singi Mankiba Yabagi Akiba Labor Maramna, Billasi Awang Nopuk Lamdamda, Sanahandanaba Warip Laudana, Kongzang Sangsenba. Sangsinaba lemna kibani Foreigner sing asibu deport tawgani moi sima from the halangigani na sign tawnagraba sibo di MOU sigi against the lakpa adugumba citizen amendment bill ni aduna hariba bill cha kogi tawnagiba MOU sigi against ni aduna koina hariba bill asiju gadongda yabanga moi adu karigumba hariba bill asi implement tawnaba honara agadi amsuna makal makata ba khongjang kyam torkani aduga sigi bill che kadongda amsuna yabanga moi se thamjage aduga aroibada amsuna thamjaning badi Meghalaya ki government na fauda hariba bill se yabanga moi na chief minister masamagna haibanga maga ahogi chief minister na hariba ethnic myam chibu safeguard tawna ba ahogi welfare gi damata sigi bill se oppose tawi yaning de haibangam dise kai maram gino haib se amsuna thamjare Historical site ni haina laukthok karba khorai ahong punga sikan biu state asida historical monument ek mapung fana implement tauna balengak na hona biu haina mai zoning singlup na appeal tawrakli Manipur Press Club ta promise nguna bama da mai zoning singlup ki general secretary Ahanthem Irawat Maiteina hai khorai ahong pung da
थोकिबा थौदोक लाइबक थिबने थौदोक असिगी हौरकफमदी मफम असिगा मरि लेनबा केस अमा मणिपुर हाई कोर्ट पेंडिंग लेबगिने केस असी कोर्ट असिदा हियरिंग सथनबा हाइदुना पुथोकपा कुंथ्राउमदलक सुरे मसिगी मनुंदा केस असिबु पाइरिबा तिली सिंह एडवोकेटना कुमापलक मरम सादन यैथोक हनखे सही तरामरी सुरलब केस असिबु एडवोकेट अमन मतम सांगना यैथोक हनबा असि कोर्ट की मिंगसत थिबो ओइगने केस असिगी हियरिंग था असिगी कुनमंगा लैरी निमित असिदा लमदम असिदा लैरिबा मियामना मपुंग फाना सरुक याबिदुना तुंग कोइबो वारुसिन अमा पुरकनबा होनसी हाइना जेनरल सेक्रेटरी असिना फोंगदोखि मसिगी पाउमी सिंग उनबा अदुदा सरुक याखिबा लाइरेंदी सिंथा लुप के प्रेसिडेंट माइबम ओंबी रूपपतिना हाई ngarang gi thodok adu khurai ahong pungda laiba maitai singi senglaba laipam khurum jaba lakpa miyoi singi khodong sana ba haiduna mafam khara laibak hamna ba khona bada telepati da laiba nupi yauna miyamna thingba galunena laibak adu turial da hundok na ba honarakpa thingluba marang them ibom sa ko ba miyoi amabu miyam sangduna phurakpa gi thokibane lainga ke lamori ba mafam asibu kanna ba honadana Manila Department Singna Nasung the Ladiba Asigi Maram Karigino Hinasu, President Asina Wang Taurakli, Nasigi Paumi Singuna Aduda, Awang Swebam Lekai, Laimarol, Yaifal Lamsing Lupki Mihud Sing Susar Yaki. Hogi Mama Hogi Bada, Tarik Kungani Toida, Adudam Gitwe, Adumi Etor with the Tatro of Nietoje, Hantang Ino Taitra Mangada, Masi acquainted Kulunga whom do it to the list the Yawi High. Ay ngasi din nang bayay na ko miyam tale aduga hem chandra na soro honda gi pungom wanga nga atum matam law ga leigi ko te so dum tai masi kara mai na tawni mayam prajana ungtang masi khambiyu ge salo salhamdiyu Amoram da Porampar Police Station manung sana laiba telepati ahong pung da lai khurma sangluba maisau amai bi singda tele sing na khut tharaktuna athing ba thamna kiba thawong bo ipak na kanna yanne phong dorakli Manipur ki socio-economic da lamdam asigi nupi sing na lawriba thawdang asiyam chawi nupi sing ba awang ba thakta thangat na ba madi sakpat na bagi damak tongan ba scheme kaya paikat li haina Social Welfare Minister Nemsa Kipzen na phongdokre Manipur ki nupi sing ki socio-economic ki matang da Pune da based over Dristi Sri Adhyan Prabodhan Kendra na putopa Women in Manipur haina mingthon ba survey report ama phoma ki thoram da waphamase Minister Nemsa Kipzen na phongdokibane Manipur University ke court hall da pangtho ki bathoram aduda saru yarduna Minister Nemsa Kipzen hai ki bada Manipur da nupi ama oina poklo ba haiba se malemda southok saningai ne masigi khudam oina laiki drabi M K Binodini Rani Gaidiliu MC Mericom Sarita Mirabai amadi Sanjita Sanuna malem gi mamangda lamdam asibo masak taklibani madugi mathakta makhoi gi thauna hai singba socio-economic kalsa political amadi atopa hiram singda thoidok hendokna masak taklibani state asigi nupi singi damakta lengak na paikaliba scheme kaya asi makhoi gi punsi rol sel thongi pibam phakana bani haina sophong doki Our women have been known for their courage, skill and active involvement in many social, economic, political and cultural activities. They have shown their might in bringing about justice in the state. Their presence are felt in different walks of life. It may be in the field of art and culture, sports, medicine, administration, academic, management, to name some. The government too has not left any stone unturned to empower the women of today's society. The central government and state government have introduced several schemes for the empowerment and welfare of women. Swachh Bharat Mission ki sarkam oriba Swachhata Sarvekshan ki door-to-door collection campaign Thawal District ki DC complex ta su ngasi haudokre. Thawal District ki Deputy Commissioner Haubam Rosita amasung Thawal Municipal Council ki chairperson Siamo Anina flag off tawduna campaign adu haudoki door-to-door campaign haudoba ki thoram adu Thawal Municipal Council ke vice chairperson A K Sanatomba atai council sing ADM Thawal EO Thawal Municipal Council na chingbo officer kaya susar yaki campaign aduga mari lenena Thawal Municipal Council ki chairperson Siamo na paumi sing da phongdoki bada ngasidagi hauliba door-to-door garbage collection asi matam pumada sathagani aduga campaign asina district asigi office khodimakta su konsingani haina phongdoki
हौकिबा कुमजाल सुनी तरातर के नबे मथादा ग्रामीण दक सेवक GDS कमिटी ना गवर्नमेंट लांखत के रिपोर्ट ngasi फावा थबक ऑनथोरक तबगी मायोक्ता ऑल इंडिया ग्रामीण दक सेवक यूनियन ना इंडिया सिन बथुंग हायेंगदगी सतगदोरि इंडिफिनिट सिसवाक स्ट्राइटा पोस्टल डिपार्टमेंट मणिपुर डिवीजन की मखाद थबक तौरिबा GDS अमसुंग डिपार्टमेंटल स्टाफ पुनमकना सपोर्टकनी हाइना ऑल इंडिया ग्रामीण दक सेवक यूनियन मणिपुर डिवीजन एनी सर्कल ना फोंदोरकले नुपा नुपी हक सब माने नुपी सिंह अवांग थाकता थमगदबनी हाइना सेमिना वर्कशॉप कया ततना फांगथोक्तुनसु ngasi फाव नुपी सिंह कयामुक याम अवांग थाकता थमलबगे नुपी सिंह हक फांगनगदबनी हाइना वाखलदा खक्ता खनबगी महुता थबक्तो ओंथोपगी मतम यौरी हाइना एजुकेशन मिनिस्टर राधेश यामना फोंगदोक्रे वाफम असि ह्यूमन डेवलपमेंट एंड जेंडर हाइबा हिरमदा ngasi hauraga numit nini subna sathagadaba national seminar haudopagi thoramda phongdokibani thoram aduda athobe mitunglen oikiba education minister na inkal lebatungi naharul singi wakhalda nupi singbu awama thakta thamnabagi wakhalon selana ba honabada khunai asida leiriba oza singi sauraba thaudang lei haiki ngasigi workshop asigi ahanba numita United Nations Human Rights Security and Human Development Gender Art Media Educational and Human Development amadi Human Development Freedom and Environmental Sustainability haiba hiram singda academic session ahom thokna khaiduktan sathaki Department of Social Welfare amasung Department of University and Higher Education gi miyang makada Ideal Girls College na sidun akampata laiba college asigi auditorium da pangthoki ba thoram aduda CTA gi International Secretary Professor Nilima Bhagavati susaru yaki Ideal College da karong karam assignment social science ki P hai base asai dukanam le ramane ba class second year ki adu lei adu di har di assignment nu pura lane laga adu like padre cut and paste so the role of teachers professors assistant professors become all the more important when we discuss all these issues we need to make our young minds think innovate that is how in which direction our society is moving, our country, great country called India is moving. We are producing only clerks. End product, when we say education, what is the end product? What is the purpose? To get a job. If you don't get a job, you are not educated. That is what people think. That is the attitude. We need to change our mindset. Manipur Land Revenue and Reforms Act 1960 ki survey report matungina kangsum amadi Kharang khul ani ase Imphal West district ke manung sanbana district boundary semada khul ani ase Kangpopi district yauhan ba yaroi haina Social Development Association SDA na cherola ma khangalagle hauji matang swai break amatang laujage break matung da Delhi University ki makhada undergraduate course tamningba landamasi ki mahiru singh ki khudong sananaba Delhi ki zone 4 da helpdesk hangbatanatana helpline number hangli haina NSUI na lauktoki bagi pau amadi Manipur mas maling tongan tongan i pau sing pudana laksage impact news po menta adu lebiyo break matung ngataram oksere hosi makhada ba pau da Delhi University ki makhada undergraduate course tamning balam namasi ki mahiru singh khudong sha na bagi damakta Delhi ki zone 4 da help desk hang batanatana helpline number hangle matam sana registration tahogdrabadi pass percentage wanglabasu khudong saba phangdabagi awaba legani haina National Students Union of India NSUI Manipur State ki President P Bakim Sandrana Fongdorakli ngasi Congress Bhavan da laiba NSUI gi loisang da pangthokpa pawmis ngunabada Bakim Sandrana University asigi makhad academic session lisni tarani pa taramapan gi oina thas ki taramanga dagi merit amasung entrance ki damak registration tawi hokre mathang tha June 3 fawba registration asi pangthokani June 18 da ahan ba cutoff tawduna numit khumni gi matam haibadi June 18 ki kunmatoi fawba emission tawba yabagi khudong saba lei ani suba cutoff June kunmanga emission tawba gi matamna June kunmanga dagi June 13 fawba ahum suba cutoff na June kuntra emission gi matamna June kuntra dagi July ahum mari suba cutoff na July 3 amasung emission gi matamna July 8 fawba amasung aroiba manga suba cutoff ki oina July 13 emission loibagi matam July 10 hari benamit sing asida mahiru singna morning college ki oina ayuk pum 8 dagi nungthil pung ama makai amasung evening college ki oina nungthil pung 3 dagi nimidang pung 3 fawagi manungda emission tahugadabani mahiru singi hena khodong shan bagi damak university asigi makhada chahi manga gi oina integrated journalism course amasu nongna haple
स्पोर्ट्स कैटेगरी एडमिशन तौनिंगबा महिरुसिंगी ओइनासु अनौबा ओइना मसा मसागी ख्वाइदगी फबा स्पोर्ट्स सर्टिफिकेट अहुम थागतपगी खुदोंग साबसु पीरे मतम मांग यूनिवर्सिटी असिदा मिंग सननबा मतम वालिंगाइदगी दिल्ली सतुना सेल तिंगनबगी महुता मतम सानामदि नीति नियम खंगना सत्पियु मखाताना अकुब मरोल खंगनिंगबा महिरुसिंगना NSUI Manipur State की हेल्पलाइन नंबर 9711791498 ता वाहंग हंगबिरप यागनि हाइनसु फोंगदोकी महिरोइसिंगना हाना एडवांस ओइना चसल्लुरगा अखोई दिल्लीदा ममन तांगना का भरा अखोई याम चाउना हुंदोउरगा कोना अखोई एडमिशन फंगदना हलक्तना अखोई इनकन्वीनियंस मयाम अमा थोकपदु थोक्तना बा हाइदना अखोई NSUI Manipur State ना सो अखोई हेल्पलाइन नंबर अमा अखोई पिजबने महिरोइसिंग मफमदा मरु ओइना मणिपुर की छात्रसिंगना अखोई मपालम चटनिंगबदा अखोई खुदोंग चादबा थेंगनबा मतमदा अखोइदा अदुम तौबिरकनबा हाइदना 9711791498 हाइबा नंबर सिदा अखोई हंदक 12 थाग्रबसिंग 12 पास तौग्रबसिंगना अखोई मपालमदा mahi masing tamba chatningbada any problem ama thengnaba matamda ekoi tobiraga ekoi NSY gi maikai dagi both from the state aduga ekoi Delhi da su ekoi 4 zone da ekoi help desk hangaga adumain tawdana mayam gi inconvenience kokna na ba haidana adumain thamjabani District Council Administration Sandil Sindhuna ngasi Laibi Village da Junior High School Building Upgradation gi inaugural function ama pangthokre District Council Administration Sandil Sindhuna Tengnopal District ki manungsana laiba Laibi Village da Junior High School Building Upgradation gi inaugural function ado pangthokibani Tharamadur ADC Sandil gi Education amasung PhD ki Executive Member Tongsen Willingson ADC Sandil PWD amasung Social Welfare Executive Member Zain Baite ADC Sandil 5 Rilaram DCC Executive Member KSM Matthew Maringna athoba methung sing oigiba galunena thoram adu ADC Sandil Inspector of Schools DK Mosilfa ADC Sandil PWD gi NI School Sing amasung Imphal East Jila Parisad Siamsu Saruyaki thoram adu ga marilena laibi khul gi CPS Angkhana High School asi chai kunthra gi mamangdagi primary school ama oin lerakpani Government Queen Mieng Sangbi Drabatung Dangasi Autonomous District Council Sandil Sinduna Ngasi Junior High School Asi upgrade Tobag inaugural function Pang Topa Simak Levi Kulgi Miamgi Maut Sinduna Tagar Paso Fongdukli Haina Mahakna Fongduki Luinana Housing Langak Asina go to village Manipurgi Mapam Kaya the Pang Tok Naribasi Levi Kuldasu Pang Tok Anibagi Apamaso Fongduraki Government su lengbi de hoji si khoi gi council ama lakpi damak masi khoi phangjabani habse ai thagat ningi ai ai gi leibi gi khun si 1954 55 ta si oja leiramabani upgrade tawbe karisu leite last ta khoina masi khoi gi hak thak ta haurga khoina class 5 phawbasi thamse haina khoina 1972 dagi Grand NS School sida akoi yauna na bahaina akoi na isa yauna akoi puja oirami government na madusu karisu grant tawbi de 71 dagi na 95 pau puse koi private pujai primary school haina council na amu mingthol haplaga ran tawrok pani aduna ngasi di government na high school gi damak upgrade tawbi basi pen jibagi damak government du thagat chaba amasu ai Imphal East ki manungsan lairiba Takhel Sanjenwam High School ki award passing kaya Social Athletic Development Association na mateng pangkre Class 6 dagi 10 fawada puna mahiroi Sani lairiba school asida liter chahum gi water container ama lunena bench ama didek sing school asig head master da association asig thaumi singna khusinaki Imphal Jiri Lambi National Highway number 38 asida ka hena speed breaker thamba asina drivers in the khudong sadaba kaya thokali haina Manipur Drivers Welfare Association gi sirulaman hairi highway asi ayamana sing lambi oibana gari kana thauba yadaba ki mathakta highway asida apunba speed breaker sama kunthra mari lei maramasina hiram asida mainaba authority na miyeng sangminaba appeal su tawrakli PWD Tengnopal Division na paikat liba thabak thorom sing ngasi yengsin kre ngasi yengsin bagi khungsan aduda PWD gi assistant chief engineer Suvas SE PWD gi K Prem EE Tengnopal inauba luna A amasung SO sing na sar yake Tengnopal district ki manungsan ba khunbi village da gi masi village phawada paikat liba black topping koila thaba gi thabak sing yengsin ke thabak asiba suriba contractor singda thabak suba the quality mai laina amasi
piriba standard yauna sunaba assistant chief engineer Subhasna contractor sing the pautak su piki loinena lakaduriba sahi gi plan da tawba yaba thabak thorom sing amadi inter village road kaya gi phibam sing su ngasi gi khongsak adu da yengsan ki district adugi lambi punamak motorable condition oihanaba PWD na akan miyeng thamduna paikat phayaba thabak sing paikat kani haina su mangna phongdoki Dhanamazuri University ki curriculum same dana University ase kamdauna lairik tamba haugodori bano haina sirulamada Kanglai Park Students Association case yana lenga ki mafam da wahang tawrakli lunena lenga kasin athoba matana University ase gi Board of Study amadi curriculum development committee same dana curriculum of post graduate amadi undergraduate same dana ba sirula sin makhatan appeal tawrakli Tourist singbo Manipur tourism gi matang da hena khanganabagi pandamda ngasi lamjingba group ki oiba travel magazine wo Manipur gi ahan edition lamjingba finance Uripu branch phongdukre phomagi thoramadu atoba mitunglen gi warul piraduna tourism department gi director W Iboholna asiguma khongthang asina domestic amadi foreign tourist amadi travelers sing da hena kanaba pibangamlagani haina phongdoki thoramadu ga mari lenana lamjingba group ki chairman Jeki Mangangna magazine asina Singhai oina tourist singda takpagi khodong sabadu kohan bangam lagani haina phongdoki lamjingba group na putholiba magazine sina sungsoi soiduna Manipur da yamna kanaba not only Manipur mapandagi lakliba tourist and foreign tourist asu yam kanaba ama pirakani hena ai thajai cab service ki through da koi driver sing ji da koi phana tikan na hai tare mafam sing tourist spot cc lei have se koi dum haiji tawda bu haidi chinna khata haibda yahowda basi leibna maram orga koi na wow magazine travel magazine of Manipur se koi na puthok sabni June thagi edition da di hena tourist destination anauba khara koi na dum maximum hapsan bangam na hona jagni Thang gang rape ki victim ase Socialist Student Union of Manipur SSUM amadi Proletariat Feminist Movement Manipur anina mafam sab amada lemna mahi masing tamalagani hairi loinana matung tarakpa punsidasu pangba yaba mateng khodimak lup ani asina mapung fana panglagani haina cherulamada khangalakli Amuram the thanga da thoki ba ref case da thanga part 1 gi ward number 8 ki member Haisnam Kumar Senai haina case asigi victim gi mani ni haibi amana hogiba February 12 da media da phongdo ki haiba wafam do yanne ba phongdok tuna miam gi oiba wakan informa ma thanga haureng singyang da pangthokre mifama drasal ya ki ba ward member odiba Haisnam Kumar da phongdo ki bada victim oribi asigi mani na media gi thongda mahaki Presti sokpa yaba wafam phongdu khiba madi miyam da lan uhan khiba si ataba matam da sengdor kadabani loinana hiram asiga maidenana mairoi kaya yauna mainaba miyoi kaya mathang yawi haina hairek liba asi yaning di haina paumi singda phongdoki ngasigi wakat ifam adu da maikai adongi mera paibi kaya su saruyaki One member oriba I have to swine to the nupi amana I give yonga to be massagebo rape to we have from chair I shun kang the batung out of a machine madam the chung hang the I will check a question I told some young judging tea machine arama yum hum yaudo wapam and having a from chair I know swine comes in I will mumming panda with a covered tonga shun the pasha I will the same pump Niom kaina Manipur da sangsilapo oiganena singnaba royang ni singnaba mioi nipan galonena makoiba sangjapam pirama mioi emanga se Ifalis district police na hata gola phati de ki fagat khre faraba mioi mapan adugi mobile phone mari United Nation High Commissioner for Refugees ki I-card ani amadi sasinab Aadhaar card mari fagat pangam khre Niom lana lamdam asida sangchelapa mioi sing asigi mari makong amadi matau karam na set asida lanchilak pagi haibagi matang da kupna thidoknaba police custody da lokhle haina DIG range ke zenta IPS da phongdokre ngasi Imphal West Police Headquarter gi conference hall da pangthokpa pawmis unabada DIG na akangnaba pawma phangbada gi ngasi ayuk pung 3:30 taba matamda Imphal gi hata gola pati da leiba Mohammed
Jamaruddin Kauba Mioi Amagi Yumgi Baradagi Makoi Mapanasi Pakapangam Kibani Royang Singbo Changjapam Pirama Taubal Moizingdagi Sultanana Fongdorapada Bangladesh Dagi Maki Mapure Bahuzigna Malaysia the Labor Muhammad Ayub Hariba Mioi Asina mobile phone gi Kutangda Royang Singasibu Changjapam Pina Bukangalak Padagi Makoibu Makoigi Laifam Sinbani Haina Kangmangamle Rohingya Nipan Asigi Manungda Mioi Ahum Muhammad Yunus Muhammad Anwar Masung Muhammad Smile Hariba Mioi Sing Ase Myanmar Dagini Haiba Kangmangamle Muhammad Smile ga Loinarapa Chaitaranipan gi Nupi Masa Ani Chaitaranipan gi Nupamasa Ama Taramanga gi Nupi Masa Ama Madi Sahi Nipan gi Nupamasa Amagi Chapsaba Mai Mata Amadi Laifam Khangdri Makoina Paiba card sing Kumna Tizinduna Amadi UNHCR gi card Paibasu Saning Mama from the Sapa Yadabana, Police single low from Topa, Sapsaba Tabuk Lakolagani, Lan Niom Yuamada, Mitop Sanselapa, Tinganaba, Police and Lakot Libokong Tanga Sida, Miamna Sawat Piu, Masak Kang the Bamui, the Ka, Baras Handok Pikan Hinasu, Fondoki. Border town More, Tenopol district More the Su, Sigi among the Numicrani among the Amsawa, Kerama, a city detector, Maduki Sukumang Chopson Tizeli. Adumaga, Luna Masikisana, Ahum Subani, Yam Sauna, Aquida cannot Taurisi. Abscon Toriba, Bangladeshi National say, Masiki Pul Canose, Quipsico, Kangbangam Dri, Magi Canose, Magi, Nupisisu, Masawa, Sang the Bolunana, Kayakana Wanga Musuyade, Aduka Morva Mayam Sisu, language barrier do, Karale. Masakang the Bamimana, Masakang the Mayam Sibu, Masakang Mimana, Itaporaga, Aigi, Natraga. Isagi Yumda Tabak Subani Kangde, like the Bani Kang the Canoni Kangde, Kangdava, Masak Kangdava, Canosing Tambase, Masida Yam Pasana Masi, Section View, I say hygienic. Kanamgi Mox the Sangaga Polisna, Maduri to the Moski, Sanctity to Quena to Guarapolite, Kanamgi religious side, Mogi offer prayer Matam the Quena Sangaga disaptorbolite, Adona Hoigi Poliski Drapti, impartially neutrally against those elements, bad elements sing. Sumana Aina Yadava, Prazana Yadava. Mayamgi Mangningai Uba Masigi Karvarsida, Masigi Lambishida, Samnava Kangudo, Madugi Matakta Drive Satabakandani, Akoi, Kanamta community Amagima against Akoi Kanatobolite. Department of Fisheries na Sinduna Fortified Fish Soap Semagi, Matang the Nomagi Oiba, Walks Obama, Lamphel Fata Labor Directorate of Fisheries Training Hall the Pang Tokre, Taramadra Fisheries Department, Director at Biramani, Central Institute of Fisheries Technology Kotsegi, Microbiology Masong, Fermentation and Biotechnology, Principal Scientist Dr. M. Prasad, Fisheries Department, Joint Director Masong District Mari Haibadi Infal East, Infal West, Taubala Maso Bisnopo District, Ngami Yankina Yake. Walksoba to serve Oina, Ngami Sing the export Singna. Calcium amadi iron supplement mapung fana yauraba fortified fish soup semagi demonstration su utke workshop aduga mari lenana fisheries department gi director H Biramani na hai state asi da maru oina khungang singda lairiba mioi maru oina nupi amasu angang singda calcium amadi iron gi awar pa lairi phiba masida fisheries department na nga masak sing nga masa singda ningtin standardized oina powder oina semdok laba calcium amadi iron gi sang ningtina yauraba fortified fish soup asi kungang singi maru oina ngami singda semba hayanaba loinana sijinanaba honabani fortified fish soup asi ICR CIFT na semani loinana World Health Organization na recommend tauraba certified food supplement ni hauziki oina soup powder asigi feedback larba matung da fisheries department na ata bamamalda miyam da phangan na bhonagani haina fisheries department ki director asina thamlaki ngasi workshop adu ICR Central Institute of Fisheries Technology ko sina sponsor tobani Thongbo khotpa kamai sengba da ge mayam su ubire all up to ni mi du kayam kana ge habdo Manipur ki smile ri mayam se my family da se tha hum se da follow up to kola ka da kana hi habdo kana bado khona numit khuding gi chatpa ngam da mina medical team ga yaw doi ni akhona test to ya de ba kaduna medical gi team ma ka ga yaw re ga si smile to gi ba je noi da kayam improvement la ke habdo adu yeng doi ni ado sayda koina karani koina section gadab jina koi farmer sing yaw me am jo koi adum awareness pijara kani karada atai hapsan biru noina
International Society of Manipuri Gaudiya Vaishnavas Smagwan Sindana Ngarang Namaizun Numita Palace Compound Labor Government Dance College ke holder Manipuri Gaudiya Vaishnavas Thaugal Lufsing Oiba Mifama Pang Tokri Haina Society Asigi Chirama the Kangalakli Amadi Mifamadun Lamdamasigi Puari Gasagon Laklaba Singzame Oinam Tikel Dachahi Nifu Yankai Mamangdagi Lerak Laba Sirisuri Madan Mohon Gi Laipugi say another lady Basi Koganaba Taurang Kaya Paikat Pahina Yana Krisu Hairi Khadi and Village Industries Commission in Fal Sidangasi Wall Honivi Tauram Pang Tokre Mezokul the Labor Manipur Slapta Pang Toki Tauram under the Ministry of Micro, Small and Medium Enterprises in Falgi Director D. Mitra Khadi and Village Industries Commission KVIC in Falgi Director in SARS Sally Pau Kunai Apunba Beekeeping and Honey Producer Company Limited Kasiamin A Taraki Shu Yauna Mio Kayana Sariyaki Taramadu Marilena KVIC Honi Misangi Sarkoina Lomi Sanida Koi Upuamadi Koi Mahum Yantoke Taramaduga Marilena MSME Infalga Director D. Mitrana Fondo Kibada Sai Coding in Malim Pumada Wall Honi Vide Haina Palon Toribasi Maruina Haing Koina Mio Konai de Piribakana Adu Park Sanna Kangana Balunana Makuba Ningtina Yokat Pagitangai Fadable Lady Adu Miam the Kangan Bani Nakalamuram the Manipur State Asi Haing Ko Yokamasung Koi Putopada Sotaribasi Paganaba Kadin Village Industries Commission Miang Makada Satariba Honi Misanasi Ababa Kongtang Amane Missionasi Namaram Oiraga State Asig Organic Oiba Koi Hena Puto Palunana Mioi Kayada Tabak Piba Ngamba Oisen Haina Director Sina Fondoke Mazikator Maduga Marilena Kangla Western Gatagi Miam Really Masu Satke. Now Manipur was kept in the backlist because nobody was not knowing that whether this is be successful in Manipur or not. But I am very happy the KVIC has taken this challenge and let us start this honey mission in Manipur and let us show that we in Manipur can also do this business and we can generate business and we can generate employment. This is not a show, this is a business and we all depending on you, we all depending on Khunai Apunwa Beekeeping and Honey Processing Center for their assistance. Manipur Kalsa Pungi Sayama de Zago Luna Tang Tan Sing Bakala Sing Asibo National International Gitak the Saktak Pada Asobo Taudang Lorama Wang Kem Lokendrizit Singa National Awadina Manumatam Sad Lekidabada Manipur Nat Kanba Lufna Siramada Awa Fundurakli. Northeastern Region Community Resource Management Project Narkorum na Umang Wamang Amasong National Resource Ki Matengna Kungang the Ladiba Punsi Mahingda Matau Karamna Ahoma Purapangamgadagi Haibagi Matangda Kangminabagi walks of among us sitting on the Labor Hotel Class Grande de Pang Tokre. Latin America, Peru, Africa, Sudan, Masung Kenya, Masung Asia, Nepal, Masung Bangladesh, the Lakpa, International Fund for Agricultural Development Project Team Gimut Singna, Torum Adresa Yaki. Innovation Solutions and Successful Strategies for Rural Livelihoods Key Improvement through Sustainable Forest and Natural Resource Governance High Pandam the Pangto Kiba Workshop Aduga Marilena Nercom Gi Director Adrian Marvanyang na Pongdoropada Workshop Asida Saru Yareba Delegate Sing Yauna Hayang Degi Tasiki Kumafan Power State Asigi Ukrul District Manung San Laiba Somdal Village Yauna Megali Amasuno is Indiagi Mapam Sing the Satuna Mapamadagi Kunja Sing da Narkomna Sangselakli Bapandamasigi Matang the Mariksumna Kangangani Highness of Fongdoke Narkomna Sangsen Gadoriba Kongtang Asida Woman Empowerment Mapangal Kankanabagi Pandamamasu Yauri. This is a learning route which starts from today. Tomorrow we go to the field in Ukhrul district where our communities in Ukhrul will be talking and sharing about their community conserved practices that they are there. It's also linked to gender related issues, how women have been empowered through this program and how NERCOM has actually helped to facilitate to change people's livelihoods. At the same time, when we complete the Manipur stretch, then we will also be moving to Meghalaya, where we have identified 2 other locations and on a similar lines on conservation practices. Leivagi Aruba isu kaya the Mangzil Than Asoba Taudang Laurambi, Landam Asidagi, Aspa 1950 Lautok Naba Sangsen Kiba Kongjang Kayada, Taudang Laukibi, Mutum Ombi, Ibemal, Uripok Sobun Tinga Lekidabada, Lairembi Ima Singna, Kangodana, Lekidabada,
Coalition Against Drugs and Alcohol kada amasung Khwairaman Bazaar New Market na license holder association na tongan ba thador pasirul sing awa ba hondor kli amadi imumanung gi awa ba da saru yari hairi All Manipur VDF Welfare Association na matam sang na Manipur government ta makogi demand ta na sangsilaba khongjanga segi saruk amoina ngasiso Bisnobu SP gate wakan infam pangthok tuna khongjang sangsin kre Mayang ama community hall da VDF personal sing na sangsin liba khongjang asigi marui ba maram paladuna All Manipur VDF Welfare Association gi wangang loi M samanandana VDF sing service book thambiu VDF sing rule regulation semdok piu loinana tha tarahum de tolop phangalu haiba yaungna tongan ba demand tarukta sangsiliba si phangan biu haina phongdoki loinana ngasidagi lakliba numit tarani fawbagi manungda paliba lenga kasina VDF sing na taliba demand sing asi thabuk oina onthorok trabadi akan ma khongjang sangsinaba sem saba lori haina su media ge thongda government ge poning singsilakli BDM na 2009 gi March taruk tagi pangai da hek saphong lakhi badagi haiba demand sing asi sanction duna sarkar da na maru oiba point oiba koi supplement tawjeki ba sarkar da thanga chei ba aduga tanajari ba koi gi demand sing duni masi sing asi athuba matam da sarkar na thambirakani haiba thajai hojik sanction lei basi tang 19 dagi na tang 29 phauda koi numit 30 thajabani numit 30 sida sarkar na karigumba response amatang pibirakta taragadi mathangi numit tagi na 30 phauda koi akan makhongjang thugaiba yakhaiba violence yawba yama tawrpasu yai haina khanjai masina maram waraga sarkar na sangchalaiba khungthang sida athuba matamda response pirakani haibagi thajaba thamje Lions Eye Hospital and Service Sisters amadi District Blindness Control Society Infal ge khusam daraga me tha gi anirak suba free eye camp IKEA camp naliba me kuntareta sangai pro laiba Lions Service Center of Lion Club om Infal da pangtholagani hairi lamdamasigi miyam na free eye care camp asida saru yanaba siuramana khangalakli hauzik sanabagi pau ahanba let havam kulavidu memorial likam knockout kang tournament Gopaldev kangkhut BI school amasung thangmiban kangkhut ani semifinal sangre ngasi ya school da laiba siri Gopaldev ki kang sang da sanakhiba sahi yakhai manga amadi hompamanga mathaki kang tournament asigi nipan suba lekta Gopaldev kangkhut BI school amasung thangmiban kangkhut anina sanakhiba match asigi apiba matamda panjal tarataruk sanaduna match asi draw oiki ya school da laiba RK imotomagi imung manunggi sentang makha da Gopaldev kangkhut ya school sinuna sathariba kang tournament asida kangkhut tarik na saru yari Manipur Kang Association gi miyang makha da sathariba kang tournament asigi hayeng sanagadaba mapan suba lekta teka kangkhut pismamadi IWKK kangkhut usekon anina lamba taunaragani Manipur ahan boin ibo yama sumang lila sangnil da pangthoki ba Manipur fight liki kezi homphugi kanglopta golaur krabi Bisnobu district moirang dagi livestream monica bu puning thawat pokolunena taram opugi tharmama moirang them laika youth development organization na moirang them laika community hall da pangthokre ngasi sanari asi bo opugi tharam aduga mari lenena moirang progressive front ki president Thongam Santi na lupa lising tarage selgi mana piduna puning thawat ki ngasi tharamade da gol laur krabi livestream monica na lakaduri batha si da makha tana tournament kaya lairi masigi damak ta miyam gi thaujala masuminung si adu ngairi haina phongdoki Anisuba 7A side men's open football tournament ki final match sana na basem sabal loikre pasoi Taumang Rising Club Patsoi Part 4 Sindana Club asigi sana bongdanga si sana kiba tournament asigi ahan ba semi final the A squad Patsoi Part 1 gi sanaroi Jiminauna match asigi taramari amasong kulmari subamena singda san kiba panjal ani aduna Toibi FC Wangoi ba panjal ani sinoda maiti ba piki Saturday ba football tournament asigi ngasi sana kiba ani suba semi final dana PTCC Patsoi Part 3 na La Sal Lema Popambu Panjal Aniama the Mighty Papiki, tournament asigi final Sankraba PTCC Pasoi Part 3 Sanaroi, Akona Masung Heroes it Anina match asigi Konmato Mas Contrast minute Singda, Panjal Amam Sanki, Mighty Oraba, La Sala Lema Popongi Amatangai Panjal, other match asigi produce Mineta, Zimina Sanki,
April kumapan ke sana bahu ki bapol tournament sida tim taramapanna leg match sing da thoyen tana ki bolena tournament se ki final match da A square pasoi part 1 amasung PTCC pasoi part 3 anina tha se ki kolum doida lamba taunaragani Imphal West District Football Association Tarahom doi suba sub junior girls inter district football tournament ki winner oibang ngamkre ngasi Komalang Park artificial turf ground sana ki ba tournament asigi mapan suba lekta Imphal East District Football Association ne sanaroi M Promilana match asigi humudra ni thoi humudra manga amasung Manipur suba minute singda panjal ahum M Zinana match ki taramanga amasung kontramato suba minute singda panjal ani aduga Wanglo Singh nasu match ki kontratari amasung yang himari suba minute singda panjal ani san ki bagolena match asigi nifum do amasung pamanga suba minute singda hinglai ngamna panjal ani amadi match ki yang suba minute Son Mayana panjal amaga sanduna DSA kaksingbu yama laksana panjal tarasinoda maiti bapiki Sathaki ba football tournament asigi aroiba leg match tana DFA Thawbal gi sanaroi W3B ne match asigi kuntramari suba minute san ki amatangara ba panjal aduna DFC Bisnupur ba panjal amasinoda maiti bapiki All Manipur Football Association Amphagi me amakada pang toliba tournament asigi Imphal West District Football Association na point tanani thui phanglaga winner amasong Imphal East District Football Association na point mapan phanglaga rana sapta kare Amphagi President Esanato amasong Secretary in SAS L Zeweti Moroi Galunin Association asigi masak naira bami kaya nanga sige tournament asigi lusin bagi thoron sar yake Wusu coaching course among Sidagi, Komalang Park, Saigi Special Area Game Center, the Pangtopa Hokre. Sports Authority of India, Sai Northeastern Regional Center in Falamas, Wusu Association of India, Anina Kusam Narga. Ngasidagi Sataba Hokiba coaching course Asida Indiagi, Tongan Bama from Singaki Lakpa Nupa Masonupi, courses Chama Taruk Nasar Yari. International Wusu Federation dagi Miss Zhang Fengi Lamsing Makada, Beijing Sports University dagi Lakpa Professor Li Kialing Zhang Zio O Kin Reng Song amasung Liang Yadongi na India ki courses sing asibu thas ki kontar forward takpi tambi bagi thaudang lori Yas ke Secretary Bobby Wycombe IAS National Sports University Manipur ki register ke Radha Kuma Ritia IAS Wusu Association of India ki President Suel Ahmad amasung lamnamasi ki masak narab mi kaya ga lunena Wusu Association of Manipur ki masak narab mi ki sing ngasida ki pang to pa hokiba course asigi haudu ki thorma de sar yake Satagadri ba coaching asida sar yari ba courses singna Wusu masana ki oiba anoba sana kanglon kaya khangmang magalunena sanori singbo takpi tambibada ahen ba khodong saba pibang ngamlagani haina Yas ke Secretary Bobby Wycombe IAS na wapamam ngasi thamki Masidi untuk dia koi hona zaman itu dia lain orang yang koi government itu usuk nak pergi ada koi training teknik dari pengamen masih China di mana expert team sana sesuai dengan mungkin koi local orang di mana di mana coaches sehingga aku harus training seperti kerana koi tahu koi players grooming kompak Karena national dan international di arena ada mai parta. Kalau boleh kita mai parta sebenarnya, kita mai parta pun mana ni? Kalau boleh. Kunsuba Silence Cup Veteran Football Tournament ke final match hayang sanaragani hairi. Manipur Veteran Football Association Sindhur Mapal Kangjibungi. Mapalam ki team ama yauna punna team taratarung sar yadana sathali ba football tournament asigi hayang nungtil pungani makhaida sanagaduri ba final match ta Chajing FC amasung Langol FC anina Mapal Kangjibungda lamba tongnaragani haina tournament asigi organizing secretary na thadorapa seolamana khangalakli Haujaro badamar ba paamna pizari Karnataka de BJP ke lengak lokthok laga Congress amadi JDS ki sungsinna ba lengak ama lakiba si levasi oina democracy kanmanu mini haina CLP leader Okram Ibobina Fongdokre Arin Ravina Indian Express a Fongdok Ibowafamu yan ba Fongdok to na CSO singna lunena Kwaraman Kaitil Pam Imas na normal ga sinta left na protest cup public meeting ama pangtokre
amasung historical site ni haina lauthuk kraba khorai ahong pungbu kanbiu state asid historical monument ek mapung fan implement to biu haina maiso ning sing lupna lengak